Lamchat Kambagi Thabakta Chennariba Ahum Changjarakkadbni haina Prepak na thadorkpa cherol amana khangalakli nupi khunai gi mayokta leiba mioi kharana mayai kaba chinjak chasin thakchinduna nupa oiba singda nupi sandok laga sentan ba mioi khara masak maming khanglei masak khanglaba makhoi ahum tha asigi kuntramathoi phawbagi manungda party da changjaraknaba People's Revolutionary Party of Kangla Prepak ta changjaraknaba khangalakli Lone Yadaban Loop Asigi Publicity Secretary Mangal Kuman Thador Pacherol Amana Hai Changjaraknaba Kangaliba Mioi Ahum Adudi Irom Maizau Dagi Ting by Jam Toyhen ba Elias Ibungo Konjeng Lekai Dagi Rebialema Pokpam Amasong Irom Maizau Dagi Tek Elias Juliani Makoi Ahum Gimanung da Toyhen ba Elias Ibungo Amadi Rebia Lema Pokpam di Hau Kiba Chat January Taraganipa Nongmei numit ki ahingda Irom Maizrong maning leikaida Maruti Swift angauba amagi manungda sanai yunai duna leiringaida nupi lalonbagi thabak asidi yauba party na makhoi tungi khallaga masak maming leibak miamda takraba sing asi lakliba January 13 fawbagi manungda party da changjarakadbni natrabadi ngakpi phamthoktraba leibak khunaibu maham tahannaba sinba mioi singni loduna ahakpa cherak pigani haina su cherol asina makha tarakli Cherol asina hai kanglai pakta loi lenga kimiot minai awa saithing kham thengna pirakpa tanatana on naiduna hatkibagi masing asi haukiba chahi asida lising nipan ga jamapan marfutra mapan henkrabani masida sunatana haukiba January taraga mapan nithaukaban numit ki nungthinda singjamai oinam thingel makha lekaida leibi oinam ningol thoibi Elias pisak macha chahi humputraga taruk busu mahaka pokminaba maupa nupagi macha nupana mihathina hatoklaba matungda Masamaki phamung makhada phini yomlaga thamlamba leikaigi miyamna thengnakraba thawdok amasu handakta nahungna thengnakrabani CM kanana oigadagi haibo hangi marumda party president amasung Rajya Sabha gi MP na kana oigadoribano hangnarakle BJP Manipur unit ki president ki pham N Biren natraga lesemba sana jawagi mempanari BJP Manipur unit ki president ki pham N Biren natraga lesemba sana jawagi mempanari Manipur da popular government ama sembagi matam khangnak naksalakpaga loinana kanana state asigi anauba chief minister oigadagi haiba kanama tana khangbangamdabagi mathakta sahi asigi jun thadagi hanglagadaba Rajya Sabha gi MP gi pham kanada sinagadagi haiba simasu yamna kanna party manungda nainarakle marak asida chapcha nadi confirm tawdaba miyamna ngangnarakpada BJP Manipur state unit ki anauba president pham ex-chief minister N Biren natraga Rajya Sabha gi MP oiriba ningthau laisemba sana jawa anigi marakta amana oiraba yai hairi party asigi state unit ki president S Sardagi thabak pubugi matam nahana hen khrabani anauba president ama khandriba phawba mahakku makhata na state unit asigi president ohelagasu handakti anauba president ama soidana haplagani haina percenter gi luching basingna khangalakhiba laikhre BJP gi national president su anauba amana sinkhrabani na mahak ki team ama semgalakpada state khudimaki president ki phamsu nauna hapkadori Manipur gi oinadi party president ki pham asi yamnamak tangai fadaba oiri maramdi kumja lising ani kunga tarik ki march tha phawbagi manungda Manipur state assembly gi mikhal pangthokadori mikhal asigi mangoi nana party asima pangan kankhat annaba anoba president ama hapagi tangai fadaba leiri masiga loinana Manipur da miyamna lenga ama atuba matamda semna na bathorang tawriba asida chief minister oigadoriba misaktu kanano party ki president na kanana ohengani amasong lakliba jun thada matam loiragadaba Rajya Sabha gi MP asi kanada ohengadage haibadu yamna kanna nainaba horle paw asina makhatana hai hojik BJP da option khara yengnari chief minister gi pham nongthombam Birenda karigumba pi daba targadi mahak karamba position da thamgadoribano haiba amma BJP Manipur state unit ki anauba president kanabu ohengadage haiba amma amasung Rajya Sabha gi MP oiriba matam loiragadaba ningthau laisemba sana jawbana kari pham pahelaga thamgadage haibasini party gi president oiramba S Sardana pham thadoklaba matungda Rajya Sabha gi MP oina chatpa pamli ningthau laisemba sana jawbana MP oidraba matamda party president oirakpa yai haina section kharada panarakli hanagi chief minister nongthombam Biren amuk hanna chief minister ohenbada MLA marakta su yanadaba yawi aduga party gi luchingba singi marakta su yanadaba yawi maram aduna mahak BJP state unit ki president gi pham pisalaga mahak ki makhada assembly election pangthoklagadi BJP na chawna mai pakani haina mot pinabasu yawi maru oina luchingba sing ase laithok laisin tawbada maru oiba misak amani amadi
फम करीमत पाइदबगी फिबमदा लाकदौरी मसिमकना बीजेपी के सीनियर लीडरसिंगदा कोक चिकपा तानफम अमा ओइरकपा याय असिगुम्बा फिबम अमा मायोकननिंगद्रगदी अतोप्पा स्टेटता राज्य सभा की एमपी ओइना हाबलकपा हाइना पानरी मियामगी वाकत लाकपदगी सीमेंट कंक्रीट ना लंबी सेंबा थिंजिनख्रे मियामगी वाकत लाकपदगी सीमेंट कंक्रीट ना लंबी सेंबा थिंजिनख्रे हाइना चीफ इंजीनियर फोंदोरकली मियामगी वाकत क्या लाकपना मरम ओइरगा इम्फाल मनुंगी लंबी सिंगदा सीमेंट कंक्रीट रिजिप पेमेंट थाबक थबक मतम खरगी ओइना लेफले हाइना पब्लिक वर्क्स डिपार्टमेंट की पीडब्ल्यूडी की चीफ इंजीनियर चोंगथाम बिश्वचंद्र ने फोंदोखरे मिफम अमदा वांगांगदुना महाकना मखाताना हाई मणिपुर अर्बन रोड ड्रेनेज एंड एसेट मैनेजमेंट इंप्रूवमेंट प्रोजेक्ट MURDAMIP की मखादा पाइखटपा लंबी सेंबगी थबक मतम खरगी ओइना लेफले कॉन्ट्रैक्टर सिंगना अपीबा कांगलोन गांगना थबक सुद्रिबा फावबा लंबी सेंबगी थबक लेफनबा खंगनख्रे एशियन इंफ्रास्ट्रक्चर इन्वेस्टमेंट बैंक AIIB दगी लोन लौरगा यूनियन मिनिस्ट्री ऑफ फाइनेंस की डिपार्टमेंट ऑफ इकोनॉमिक्स की खुथांगदा प्रोजेक्ट असी पाइखटपनी विश्वचंद्र मखाताना हाई अवांग नोंगपोक की लमदमदा पाकसना रिजिट पेमेंट प्रोजेक्ट पाइखटपा स्टेटसिंगी मनुंगदा मणिपुरना अहानबनी अदुबु लंबी सेंबगी थबक असिना खुदोंग चादबा कया मरुम मायोकना हल्ले हाइबगी वाकत कया मरुम लाकले मियामगी याइफनबा तोंगान तोंगानबा प्रोजेक्ट सिंग पाइखटपनी करिगुंबा प्रोजेक्ट अमना मियामगी चथोक चसिनदा खुदोंग चाहनबगी महत्ता अपनबा पिरबदी प्रोजेक्ट अदु लेफनबा ताबनी कॉन्ट्रैक्टर सिंगना चयोल अमगी मनुंगदा अपीबा कांगलोन गाकना थबक सुगदबनी लंबी सेंबगा मरी लेना मफम चाबा येंगलगा साइन बोर्ड थेटनबा अमसुंग मियामदा मांगजौनना वखल ताहनबा कॉन्ट्रैक्टर सिंगदा खंगनबा लेख्रे लंबी सेंबगी थबक असिना मियामदा चावना खुदोंग चादबा मायोकना हनबगा लोइनना मफम कयादा लेते मानदबदगी वाकत कया लाकले मदुना मरम ओइरगा लंबी खुदोंग थिबा थौदोकसिंग तोइना थोकले हाइरी हिरम असिगी मतांगदा डिपार्टमेंट अखनबा थौरांग अमा लखतुना एग्जीक्यूटिव इंजीनियर सिंह प्रोजेक्ट साइट चतुना येंसिलहनबगा लोइनना तंगाई फद्रबदी एडमिनिस्ट्रेटिव सेक्रेटरी की थाकता थबक पाइखटनबा थौरांग लौखले अबू धाबी US रशिया अमसुंग यूक्रेन की लुचिंगबसिंग वारी सानगदौरी देवोस US प्रेसिडेंट डोनाल्ड ट्रम्प का उनरबा मतुंगदा यूक्रेन की प्रेसिडेंट वोलोदिमीर जेलेंस्की ना हाइख्रे मदुदी यूनाइटेड अरब एमिरेट्स की अबू धाबी US रशिया अमसुंग यूक्रेन की लुचिंगबसिंग उनदुना वारी सानरगनी रशिया ना यूक्रेन दा लंदाख्रबा मतुंगदा वैरकलिबा चरांगनबा फिबम को हनबगा लोइनना इंग तप्पा हंजिलहनबगी पांदमदा लेबाक अहुम की लुचिंगबसिंग वारी साननबा थौरांग लौखलकपनी US की इनवॉय विटकोप आमदी जरेट क्रुसलर यावना नेगोशिएटर सिंगना मॉस्कोदा चलबा मतुंग UAE दा थुंगलुबगा लोइनना लेबाक अहुम की मरकता मिलिटरी अमसुंग डिप्लोमेट की ओइबा मरी फगलहनबगी मतंगदा वारी सानगनी देवोस हंदक US प्रेसिडेंट डोनाल्ड ट्रम्प का उनखीबदुगी अफबा माही फंगलगनी हाइना पल्लदुना जेलेंस्की ना हाइखी हौजिक रशिया अमसुंग यूक्रेन की मरकता सोकनरिबा लान लोइसिलहनबगी मतंगदा लेबाक अहुम की लुचिंगबसिंग वारी साननबा थौरांग लौखलकपनी